Khoijuman tabi amasung luwang sanggolda akan balan soknakre kuki singna gampi phaida lanban sakre tha asigi amada kumbi PS tage khanong pokta kilometer 8 lom lapna borayang BJP gi manungsana leriba khoijuman tabi maningi singthakta khul ngakpa khunja mari kuki militant singna nongmaina kaptu na halam laba matung ngahan fawbuda nakal ani gi marakta leptana khut thoknarak laba matung ngarang ayuk angan bapung mari dom tarak bada kuki militant singna mapam masida amuga na taksilak badage khul ngak liba khunja sing amasung state force ki kangbuga akan bamong da khut thokna khrei khut thokna ba si pung khara khara leplaga position launa duna satharak pana ngarang nungthil pung mari dom tarak badade state force ki maikai dage motar yauna bom khara fauba kapsin duna akan bamong da khut thokna khe maramasina kuki militant singi maikai da misi mina soidana yawram gani haire kuki militant singa khut thokna rakhiba lan kansilak padage mafam asida manipur police ki special commando sing phauba yauksin duna saruk yakhe amarom da ngarang ayuk pung manga rom tarak pada sekmai PS na koliba luwang sanggol mamangi chingya da khulngak liba volunteer singa kuki militant singa gi marakta akan mamong da khut thokna khrei thokdok thokphom dagi phanglak pa pawgi matungin na nakal ani gi marakta khut thokna khiba se ngayak lepna rabasu numidang athingba phawbada leptana sathakhe adum moinamak nungthil gi pung 3 minute kunthra dagi na 4 minute kunthra tarak ba phawbada de akan bamong da khut thokna kheng lan fam asida sinam khulom dagi su khul ngakpa khunja singna lan pangsilakpa khakta natana khongnang pokpi amasung sari khulom dagi phawba sangsin rakheng aduga luwang sanggolom dagi su taksil laduna singyang yongna khul ngak liba khunja sing ka khatuna akan bamong da khut thokna khibane thokdok asida su kuki militant singi marakta soidana asiana yawram gani haiduna thajana re Sairak ngarang nungthil pung 3 minute kunthra rom tarak pada sekmai pangal tabi da leiba oil pump MS LNN Suns filling station sakhang devasing na mai thaba horam badage fire service laktuna kan khrei pam masida thau leiram davadage ka hena amanga ta thoki de amasung kan badasu luna thoki davani haire adum oinamak ngarang numidang wairam da kangla tombi ka tainaba gampi faida leiba war cemetery gi manaktamna gari kaya da Mot bunglom dagi lakiba makuta matik sana kusukulay sing pairakpa masung nupi sing su yawba miyoy kaya na National Highway 2 bu lanvan saduna thengzilaga ngak senduna leiba ho khre haireng